Good morning. Ngasigi runes ki reading happening winner ko hadi runes ki reading se group 1 group 2 aina khai do se ko ahamba symbol number 1 consider natraga number 2 consider ko adugi matungina lakpa symbol en hara sina ko adudagi ama khanbira se ko hadi group 1 dana kramba symbol laki yengase aduga group 2 dana kramba symbol laki habado happy yengase ko sida lok aina sida ani ka othok sere ko ani sidagi ama khanbirase ko group 1 dana sida leire ko hadi group 1 khanba ngai yona kitang haina hadi paitak chingba keno ma leire ko aduga ama dana hadi group 2 dana sila ko group 1 na sida leire group 2 na sila leire ko ahamba khanba symbol ngai ko ahamba khanba ngai symbol ngai se aina khangjaba hijaba thabakta work tawa habane ko sengna harakanda hadi aigi aise karidana hena kanage karidana hena chanage khotke habado ko adumai toroga adugi thabaktu da changjan biyo hairoidaba thabak kumada tawgonu ko hairoidaba thabak haragadi hadi aina dum si sima aina adum aingonda ngamgani confident laiba thabaktu do ina ko hadi khutha biba natraga adugi lambi du da changjan biba ko adu dona hena phabo gani aduga number 2 khanba ngai gi oina silaise ko number 2 sina hai tare ko sile aina thabak chathok matamda keno tawgani ko ngasi gi oina Mongol oi basu oi aduga hadi ngakpi ba senbi ba hai tari sorsina ai bu pubiri ba sorsina ai bu ngakpi ba senbi ba soiba ngamba yaudaba khotaba adumai taroga lai ko adu sida leire ko khoi gi ngasi gi oina hadi runes ki reading se ko runes ki reading sum hadi mayam gi nongmagi oina hadi pothanabagi damakta sum aina sum tawbane ko hadi reading na card reading ne runes reading se so thaina hai tare ko khoi gi kainogi European countries kumbada hai tare lan chalamdai kholamdai daga sumaina hai de ko hai nung se chairaga yengmane do aina sum chai dabi do sumaina aina khutna kano tawraga ani katang lo thog mai tor yeng ko nunti gi tawse ko ado sida leire khoi gi ngasi gi oina runes ki reading sum thank you